State ki Directorate of Environment and Climate Change tagi fangba weather report ki matung inna Senapati da Inbagi Chang asi ani dasmik ani ahum yaukre amaromda state asigi khwaidagi wangba temperature ase Celsius degree 13.8 taret ahum none na oiri haukiba numit marini asida Inbagi Chang ase Celsius degree manga dagina taret fawba oiki. Regional Mid Center RMC Guwahati amadi ICAR na fongdokpagi matung inna Lakadoriba pung nifum nipan asida Inbagi Chang asi hantarakpa yai haina fongdokre. RMC na fongdorokpagi matung inna Lakliba numit nini sida Inbagi Chang asi Senapati da degree ani Celsius ta laigani. Tamenglong Technopal Kamjong amadi Ukrul na degree Celsius ahum da laigani. None dagi na Kangpopi amadi Chandel na mari da laigani. Amasung Imphal East, Imphal West amadi Churachandpur na Celsius degree manga da laigani. Thawbal dagi na Bishnupur amadi Kakching na Celsius degree tarukta laigani adiga aroipada Frejwal amadi Jiribam na the Celsius degree taretta oiba yai haina fongdokre. Lakadoriba numit nini asigi ayukta Inbagi Chang hengatpana maram oraga laichul thabagi chang su hengalakpa yai haina Met Office na fongdoki. India ki thakha nongchup thangba maikaida lakliba chayol asida nonglei nuksit ka loinana land taba yai haikre haukiba lebak pokpa numitta kha nongchup thangba state singdadi Inbagi Chang ase Celsius degree amadagi ahum fawbagi manungda hanthakre haina Indian Meteorological Department report amana fongdokri. Delhi ki Gazipur market ta leiba miyam na bonfire tawduna haukiba December 13 ta Inbagi Chang ngakthoknaba ngamnaba hotnaki. India ki Meteorological Department tagi tholokpa cherol anmagi matung ina Punjab, Haryana, Chandigarh, Delhi, West Uttar Pradesh amasung North Rajasthan na chingba sengda numit humni asidagi yamna ka hena ingba yai haina fongdokre.